Nongmai laki haibagi maralda police na fazin kiba miyoi taruk ngasi Cherap Kota puthorappada irang horakpadagi police ka muknabada thaudok adugi paulo bujatpa TOMTV ki video journalist Khangembam Naresh yauna miyoi nipan rom asok apan nangkhre. Nongmai laki haibagi maralda police na fazin kiba naha taruk condition amata yaudana thadoraktriba fauba hayengdagi Manipur pumba sintha lepagi khongjam nangsilagani haina Pairamban Kaitel Joint Coordinating Committee ki convener Laishram Memana Fondurakle. Council of Higher Secondary Education Manipur COSEM amasung CBSE na lauba class 11 amasung 12 ki examination thagadauriba mahairoi singda Education Minister J.S. Basanta Kumar na yaifa paujong pirakle. Amadi Lengaki Hospital Singi Manungda Kwaidagi Ahanbu Oina Radio Diagnosis Ki Lamda Yamna Kumang Chausinba Multipurpose Digital Radiography Fluoroscopy System GRF 800 ngasi rimsa hangdokre.